ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯩꯒꯤ ꯂꯤꯌꯦꯕ ꯑꯩꯈꯣꯏ ꯙꯔꯃ ꯁꯚꯥ ꯒꯧꯔꯤꯌꯣ ꯕꯤꯁꯅꯨ ꯍꯤꯟꯗꯨ ꯙꯔꯃ ꯁꯚꯥ ꯍꯥꯏꯁꯤꯗꯤ ꯂꯤꯡ ꯂꯩꯈ꯭ꯔꯄꯣꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈ꯭ꯔꯦꯗ ꯃꯇꯝ ꯃꯃꯥꯡꯉꯩꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯚꯦꯂꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯁꯚꯥꯁꯤ ꯃꯆꯣꯏ ꯇꯥꯅ ꯇꯦꯟꯅ ꯇꯥꯕ ꯃꯇꯝ ꯑꯃ ꯆꯠꯈ꯭ꯔꯦꯕ ꯑꯃꯒ ꯇꯤꯟꯅꯗꯅ ꯃꯣꯏꯁꯟꯅꯕ ꯌꯥꯗꯗꯅ ꯑꯁꯤ ꯃꯇꯝꯁꯤꯗ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯙꯔꯃ ꯁꯚꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯙꯔꯃ ꯁꯚꯥꯗꯨꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜ ꯂꯨꯈꯥꯏ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯙꯔꯃ ꯁꯚꯥ ꯑꯃ ꯂꯤꯡꯈꯠꯂꯤꯌꯦꯕ ꯑꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦꯗ ꯃꯅꯤꯄꯨꯔꯤ ꯒꯧꯔꯤꯌ ꯈꯨꯟꯅꯥꯏ ꯉꯥꯛꯁꯦꯜ ꯂꯣꯞ ꯍꯥꯏꯅ ꯊꯣꯛꯑꯦ ꯂꯛꯈꯤꯄꯨꯔꯗꯔꯣ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥ ꯒꯥꯟꯙꯤ ꯃꯅꯤ ꯁꯣꯝꯗ ꯈꯥ ꯃꯥꯏꯀꯩꯗ ꯕꯣꯔꯥꯛ ꯈꯥ ꯃꯥꯏꯀꯩꯗ ꯁꯥꯎꯠ ꯕꯣꯔꯥꯛꯂꯣꯝꯗ ꯑꯁꯤ ꯂꯤꯡꯉꯤ ꯑꯁꯤꯒꯤ ꯀꯃꯤꯇꯤꯁꯤ ꯂꯤꯡꯉꯤ ꯃꯇꯝꯗꯨꯒꯤꯗ ꯃꯤꯇꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯥꯍꯃꯟꯁꯤꯡ ꯌꯥꯎꯔꯒ ꯑꯗꯨꯅ ꯑꯄꯨꯟꯕꯤꯅꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗꯤ ꯃꯤꯇꯤꯡꯗꯨꯗꯤ ꯍꯣꯜ ꯃꯩꯇꯩ ꯕ꯭ꯔꯥꯍꯃꯟꯁꯤꯡꯒꯤ ꯃꯤꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯃꯤꯐꯝ ꯑꯆꯧꯕ ꯑꯩ ꯃꯁꯤꯁꯤꯗ ꯑꯦꯟꯇꯥꯌꯔ ꯃꯇꯝꯗꯤ ꯀꯁꯥꯔꯅꯤ ꯀꯁꯥꯔ ꯍꯧꯖꯤꯛꯇꯕꯨ ꯀꯁꯥꯔꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯋꯥꯔꯤꯅ ꯃꯇꯝꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯝꯇꯅꯦꯕ ꯂꯩꯔꯝꯃꯤꯁꯦ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯒ ꯍꯣꯜ ꯕꯣꯔꯥꯛ ꯚꯦꯂꯤꯁꯤ ꯄꯨꯔꯤꯃꯦꯕ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯃꯤꯐꯝ ꯑꯃꯗ ꯑꯦꯖꯦꯟꯗꯥꯗꯤ ꯌꯥꯝꯈ꯭ꯔꯦꯗꯣ ꯑꯃꯈꯛꯇꯅꯤꯅ ꯍꯥꯏꯗꯣꯛꯄꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯅꯤ ꯇꯧꯔꯤꯁꯦ ꯃꯩꯇꯩ ꯈꯣꯠꯇ꯭ꯔꯤꯌꯣ ꯑꯃꯁꯨꯡ ꯕ꯭ꯔꯥꯍꯃꯅꯤ ꯑꯅꯤꯁꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯦꯖꯦꯟꯗꯥ ꯑꯃꯈꯛ ꯅꯩꯅꯗꯣꯔꯤꯕ ꯃꯁꯤꯒꯤ ꯃꯤꯐꯝꯁꯤꯅ ꯀꯗꯥꯏꯗ ꯐꯝꯈꯤꯒꯦꯗ ꯔꯨꯄꯥꯏ ꯕꯥꯔꯤꯗ ꯐꯝꯈꯤ ꯃꯥꯟꯗꯣꯞꯇꯔ ꯔꯨꯄꯥꯏ ꯕꯥꯔꯤꯒꯤ ꯃꯥꯟꯗꯣꯞꯇ ꯐꯝꯈꯤ ꯑꯗꯨ ꯇꯤꯜꯂꯦ ꯁꯨꯔꯦ ꯑꯋꯥꯡ ꯈꯥ ꯅꯣꯡꯆꯨꯞ ꯅꯣꯡꯄꯣꯛ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯛ ꯚꯦꯂꯤꯒꯤ ꯁꯨꯔ ꯇꯤꯜꯂꯦ ꯃꯤꯁꯤ ꯕ꯭ꯔꯥꯍꯃꯟꯗꯒꯤ ꯆꯤꯡꯕ ꯂꯣꯏꯅ ꯁꯨꯅ ꯇꯤꯜꯂꯦ ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯅꯩꯅꯔꯛꯄꯁꯤꯗ ꯕ꯭ꯔꯥꯍꯃꯟ ꯑꯃꯅ ꯍꯥꯏ ꯕ꯭ꯔꯥꯍꯃꯟꯁꯤ ꯃꯃꯤꯡ ꯆꯠꯄ ꯕ꯭ꯔꯥꯍꯃꯟꯅꯤ ꯈꯥ ꯃꯥꯏꯀꯩꯗ ꯃꯣꯏꯁꯤ ꯕꯤꯟ ꯁꯦꯂꯨꯒꯤꯅꯤ ꯑꯁꯤꯒꯤ ꯕ꯭ꯔꯥꯍꯃꯟꯁꯦ ꯃꯃꯤꯡ ꯔꯥꯖꯣ ꯁꯣꯔꯃꯥꯅꯤ ꯀꯧꯔꯦ ꯃꯃꯤꯡ ꯆꯠꯄ ꯕ꯭ꯔꯥꯍꯃꯟ ꯃꯈꯥ ꯃꯥꯏꯀꯩꯗ ꯅꯩꯅꯔꯛꯄꯁꯤꯗ ꯕ꯭ꯔꯥꯍꯃꯟꯕꯨ ꯈꯣꯠꯇ꯭ꯔꯤꯌꯣꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯅꯩꯅꯔꯛꯄꯁꯤꯗ ꯃꯥꯅ ꯍꯥꯏ ꯕ꯭ꯔꯥꯍꯃꯟꯗꯤ ꯈꯣꯠꯇ꯭ꯔꯤꯌꯣꯅ ꯂꯧꯕ ꯌꯥꯏꯌꯦ ꯀꯔꯤꯝꯇ ꯑꯊꯤꯡꯕ ꯂꯩꯇꯦ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯁꯤ ꯁꯪꯍꯤꯇꯥ ꯀꯧꯕ ꯕꯤꯔ ꯁꯥꯁꯇ꯭ꯔꯗꯨꯅ ꯍꯥꯏꯔꯤꯌꯦꯅ ꯃꯥꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯔꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯝꯃꯤꯁꯦ ꯈꯨꯗꯛꯇ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯃꯤꯗꯤꯌꯥꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯣꯠ ꯇꯧꯅꯍꯜꯂꯤꯃꯤ ꯍꯥꯏꯗꯤ ꯈꯇꯥ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯈꯇꯥ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯂꯣꯏꯅ ꯅꯣꯠ ꯇꯧꯅꯍꯜꯂꯤꯃꯤ ꯇꯧꯔꯒ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯋꯥꯔꯤ ꯂꯤꯕꯗ ꯃꯅꯤꯄꯨꯔ ꯇꯨꯅ ꯐꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯅꯥꯕꯁꯨ ꯃꯥꯅ ꯈꯨꯗꯝꯗꯨ ꯄꯤꯗꯅ ꯃꯍꯥꯚꯥꯔꯠꯇ ꯔꯥꯃꯥꯌꯟꯗ ꯑꯔꯥꯏ ꯈꯨꯗꯝ ꯆꯥꯟꯗꯝ ꯄꯤꯗꯅ ꯃꯥꯅꯁꯨ ꯍꯥꯏꯌꯦ ꯌꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯏꯕ ꯑꯁꯤ ꯃꯣꯏꯅꯥꯔꯕꯣꯟꯒꯤ ꯄꯟꯗꯤꯠ ꯍꯥꯏꯗꯅ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯄꯟꯗꯤꯠꯇꯨꯅꯁꯨ ꯍꯥꯏꯌꯦ ꯂꯧꯅ ꯂꯩꯅꯕ ꯌꯥꯏ ꯀꯔꯤꯝꯇ ꯃꯁꯤꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯂꯩꯇꯦꯅ ꯈꯨꯟꯅꯥꯏꯅ ꯇꯧꯕꯤꯕꯅꯦꯅ ꯈꯦꯇ꯭ꯔꯤ ꯍꯥꯏꯅ ꯕꯥꯃꯣꯟꯗꯤ ꯈꯦꯇ꯭ꯔꯤ ꯍꯥꯏꯔꯤꯁꯦ ꯈꯦꯇ꯭ꯔꯤ ꯍꯥꯏꯁꯦ ꯑꯄꯨꯟꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯃꯥꯖꯁꯤꯗ ꯃꯩꯇꯩꯒ ꯕꯥꯃꯣꯟꯒ ꯏꯁꯝ ꯁꯝꯅ ꯃꯩꯇꯩꯒ ꯕꯥꯃꯣꯟꯒ ꯍꯣꯏ ꯀꯣ ꯑꯗꯣ ꯃꯩꯇꯩꯁꯤꯕꯨ ꯈꯣꯠꯇ꯭ꯔꯤꯌꯣꯗ ꯆꯤꯡꯉꯦꯕ ꯑꯗꯨ ꯁꯣꯝꯗ ꯊꯥꯡꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯤ ꯉꯥꯎꯔꯤꯃꯤꯅꯦ ꯈꯣꯠꯇ꯭ꯔꯤꯌꯣꯗꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯄꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯥꯏꯅ ꯃꯁꯤꯗ ꯕ꯭ꯔꯥꯍꯃꯟꯁꯤꯡꯁꯤꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯡꯅ ꯊꯥꯡꯒꯠꯄꯤꯗꯦ ꯃꯩꯇꯩꯁꯤꯁꯨ ꯉꯥꯎꯔꯤꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣই ꯌꯥꯝ ꯐꯝꯃꯤꯅꯦꯅ ꯁꯤꯗ ꯉꯥꯎꯔꯤꯃꯤꯗꯣ ꯈꯣꯠꯇ꯭ꯔꯤꯌꯣꯒ ꯍꯥꯏꯗ꯭ꯔꯗꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯅꯪ ꯑꯗꯣ ꯂꯥꯜꯂꯦ ꯀꯥꯏ ꯍꯥꯏꯔꯤꯄꯣꯠꯅꯤ ꯗꯣꯛ ꯁꯥꯊꯤꯔꯤꯃꯤ ꯑꯗꯨ ꯈꯣꯠꯇ꯭ꯔꯤꯌꯣꯒ ꯍꯥꯏꯔꯒꯗꯤ ꯍꯔꯥꯎꯖꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯇꯧꯔꯤꯁꯤꯁꯨ ꯀꯩꯅꯣꯗꯤ ꯈꯪꯗꯕ ꯑꯗꯨ ꯈꯨꯀꯟ ꯄꯥꯡꯒꯟꯕꯅꯤ ꯈꯣꯠꯇ꯭ꯔꯤꯌꯣ ꯑꯃꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯍꯥꯏꯕ ꯋꯥꯔꯤꯅꯦꯕ ꯊꯧꯅꯥ ꯂꯩꯕ ꯈꯨꯀꯟ ꯀꯥꯟꯕ ꯙꯔꯥꯅꯤ ꯁꯥꯒꯩꯅꯦꯅ ꯃꯁꯤꯗ ꯍꯔꯥꯎꯔꯤꯃꯤꯗꯣ ꯑꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯕꯥꯃꯣꯟ ꯅꯤꯉꯣꯟꯕꯨ ꯃꯩꯇꯩꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯊꯣꯛꯇꯅ ꯃꯌꯥꯝ ꯖꯥꯠꯀ ꯇꯥꯈꯤꯕ ꯉꯁꯥꯏꯒꯤ ꯖꯥꯅꯩ ꯍꯥꯏꯕꯗꯨꯗ ꯕ꯭ꯔꯥꯍꯃꯣꯟꯅꯗꯤ ꯖꯥꯏꯌꯦꯅ ꯍꯥꯏꯔꯦ ꯃꯩꯇꯩꯁꯤ ꯂꯧꯕ ꯃꯩꯇꯩꯅ ꯑꯃꯨꯛ ꯕ꯭ꯔꯥꯍꯃꯣꯟ ꯂꯧꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯥꯛꯇ꯭ꯔꯤ ꯑꯃꯗꯣ ꯍꯥꯏꯔꯛꯀꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯅꯦꯕ ꯑꯁꯤꯁꯤꯗ ꯕ꯭ꯔꯥꯍꯃꯣꯟꯁꯤꯡꯅ ꯃꯁꯤꯁꯤꯗ ꯁꯨꯄꯥꯏ ꯄꯥꯏꯔꯗꯅ ꯍꯦꯛ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯃ ꯂꯧꯕꯗꯤ ꯏꯟꯊꯣꯛꯈ꯭ꯔꯕꯅꯦꯕ ꯇꯧꯈ꯭ꯔꯤꯁꯦ ꯑꯗꯣ ꯆꯪꯖꯐꯝ ꯐꯪꯈꯤꯗ꯭ꯔꯕꯅꯦꯕ ꯄꯥꯜꯂꯤꯗꯤ ꯃꯩꯇꯩ ꯃꯆꯥꯅ ꯅꯝꯅ ꯄꯥꯜꯂꯦꯃꯤ ꯕꯥꯃꯣꯟꯗꯤ ꯈꯨꯟꯗꯨꯒꯤ ꯕꯥꯃꯣꯟꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯣ ꯃꯩꯇꯩ ꯃꯆꯥꯅ ꯍꯥꯏꯗꯤ ꯕꯥꯃꯣꯟꯅ ꯏꯟꯊꯣꯛꯏꯔ ꯃꯩꯇꯩ ꯏꯟꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯩꯇꯩ ꯏꯟꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯤ ꯀꯩꯅ ꯃꯁꯤꯡꯗꯤ ꯃꯩꯇꯩ ꯌꯥꯝꯃꯤ ꯃꯤꯅ ꯕꯥꯃꯣꯟꯗꯤ ꯑꯃꯈꯛꯇꯅꯦꯕ ꯈꯨꯟꯗꯨꯒ ꯂꯩꯔꯤꯗꯣ ꯑꯗꯣ ꯕꯥꯃꯣꯟꯗꯨ ꯌꯥꯗ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯕꯤꯟ ꯁꯦꯂꯨꯒꯤ ꯔꯥꯖꯣꯗꯣ
ꯑꯩꯈꯣꯏ ꯃꯤꯐꯝ ꯂꯣꯏꯕꯒ Rajo Sharma ꯔꯥꯖꯨ ꯁꯔꯃꯥꯁꯤ ꯑꯩꯈꯣꯏꯁꯤ ꯃꯤꯐꯝ ꯂꯣꯏꯒ ꯆꯦꯁꯤ ꯂꯣꯏꯅ ꯁꯔ ꯆꯦꯛꯈꯥꯏꯌꯦꯕ Khun Kunda ꯈꯨꯟꯗ ꯄ꯭ꯔꯤꯟ ꯇꯧꯕ ꯂꯣꯏ ꯆꯦꯛꯈꯥꯏꯗꯣꯛꯑꯦꯕ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯙꯔꯃ ꯁꯣꯃꯥꯅ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯥꯏꯕꯁꯤꯗ ꯑꯗꯒꯤ ꯔꯥꯖꯣ ꯁꯔꯃ ꯕꯤꯟ ꯁꯦꯗꯨꯒꯤ ꯔꯥꯖꯣ ꯁꯔꯃꯁꯦ ꯈꯥ ꯑꯃꯒꯤꯗ ꯑꯅꯤ ꯇꯧꯔꯤ ꯔꯥꯖꯣ ꯁꯔꯃꯁꯤ 인토이 ꯉꯁꯥꯏꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯨꯕꯩ ꯉꯁꯥꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯨꯕꯒꯤ ꯂꯧꯅꯕ ꯌꯥꯏꯅ ꯍꯥꯏꯔꯨꯕꯗꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦꯅ ꯈꯥ ꯑꯃꯒꯤꯗ ꯃꯥꯛꯁꯤ ꯏꯟꯊꯣꯛꯇꯅ ꯃꯥꯁꯦ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯆꯦꯜꯂꯦ ꯑꯩꯈꯣꯏ ꯀꯃꯤꯇꯤꯗꯨꯗ ꯃꯤꯐꯝꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯦꯜꯂꯤ ꯃꯇꯝꯗꯨꯗ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯣꯏꯗꯨꯝ ꯑꯗꯨ ꯑꯂꯤꯡꯕ ꯕ꯭ꯔꯥꯍꯃꯟꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗꯁꯨ ꯃꯆꯥꯛ ꯃꯔꯝꯗꯁꯨ ꯑꯗꯨꯝ ꯂꯩꯖꯕ ꯀꯥꯡꯕꯨꯅꯦꯕ ꯇꯧꯅ ꯃꯅꯥꯎ ꯅꯨꯄꯥ ꯊꯥꯒꯨꯇꯣꯟ ꯁꯔꯃ ꯍꯥꯏꯁꯦ ꯃꯣꯏꯅꯤ ꯁꯦꯜꯂ ꯑꯩꯈꯣꯏ ꯃꯤꯇꯤꯡꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯈꯨꯔꯝꯃꯤ ꯑꯩꯈꯣꯏ ꯚꯛꯇꯤ ꯇꯧꯕ ꯀꯩꯗꯣ ꯃꯌꯥꯝꯗ ꯈꯨꯔꯝꯃꯤ ꯙꯔꯃ ꯁꯚꯥꯅ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯀꯟꯕꯤꯌꯨ ꯋꯥꯔꯤꯁꯦ ꯕꯥꯃꯣꯟ ꯅꯨꯄꯤꯕꯨ ꯕ꯭ꯔꯥꯍꯃꯣꯟꯅꯤꯕꯨ ꯃꯩꯇꯩ ꯈꯨꯟꯅꯥꯏꯅ ꯈꯣꯠꯇ꯭ꯔ ꯂꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯃꯇꯗꯤ ꯃꯥꯒꯤ ꯌꯥꯅꯗꯦꯅ ꯃꯁꯤꯃꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯤꯔꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯔꯣꯏ ꯑꯁꯤꯗ ꯃꯌꯥꯝꯁꯤ ꯃꯔꯣꯟ ꯊꯣꯛꯇꯅ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯅꯔꯦꯕ ꯀꯔꯤꯒꯤꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯣꯔꯤꯕ ꯍꯥꯏꯗꯅ ꯂꯣꯏꯔꯕ ꯋꯥꯔꯤꯗꯨꯕꯨ ꯆꯦꯖꯥꯏ ꯂꯣꯏꯔꯕ ꯄꯣꯠꯇꯨꯕꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯦꯅ ꯍꯥꯏꯗꯣꯏꯅꯣꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯥꯖꯨ ꯁꯔꯃ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯇꯧꯗꯣꯏ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯕ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯨꯕꯗ ꯃꯣꯏ ꯃꯈꯥ ꯃꯥꯒꯩꯗ ꯃꯣꯏꯁꯤ ꯏꯟꯊꯣꯛꯇꯅ ꯂꯩ ꯇꯥꯈ꯭ꯔꯦ ꯁꯣꯛꯅ ꯄꯟꯅꯕ ꯌꯥꯔꯣꯏꯗꯣꯔꯦ ꯃꯣꯏꯁꯦ ꯑꯩ ꯁꯨꯝ ꯈꯜꯂ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯩꯅ ꯐꯔꯦ ꯑꯩ ꯀꯟꯕꯤꯒꯦ ꯑꯩ ꯍꯥꯏꯁꯜꯂꯨꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯝꯍꯥꯏꯅ ꯀꯟꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯌꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯁꯚꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯗꯣ ꯑꯣꯔꯨꯟ ꯀꯧꯔꯦ ꯂꯧꯈꯥꯝ ꯑꯣꯔꯨꯟꯅ ꯃꯩꯁꯥꯒꯤꯗꯣ ꯂꯧꯈꯥꯝꯅꯦ ꯃꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯃꯇꯝꯗꯨꯒꯤꯅꯤ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤ ꯁꯧꯒꯠꯄꯅꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯁꯚꯥ ꯙꯔꯃ ꯁꯚꯥ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯟꯊꯣꯛꯄ ꯍꯥꯏꯗꯣ ꯃꯩꯇꯩꯔꯣꯟꯅ ꯃꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩꯅ ꯄꯨꯕ ꯃꯥꯅ ꯂꯨꯞꯇꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯨꯕ ꯑꯩꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯣꯔꯣꯟ ꯄꯥꯏꯔꯣ ꯆꯦꯗꯣ ꯑꯩ ꯍꯥꯏꯔꯒ ꯅꯪ ꯏꯕꯤꯔꯣ ꯈꯔ ꯑꯩꯅ ꯍꯥꯏꯔꯦ ꯑꯣꯔꯨꯟꯗꯨꯅ ꯏꯔꯦ ꯑꯩꯒ ꯕꯤꯟꯁꯦꯂꯨꯒꯤ ꯔꯥꯖꯣ ꯁꯔꯃꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯕꯥꯃꯣꯟ ꯑꯅꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯁꯪꯒꯤꯇꯥ ꯀꯧꯕ ꯕꯦꯗꯅ ꯍꯥꯏꯈꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯏ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅꯃꯛ ꯔꯥꯖꯣ ꯁꯔꯃꯃꯛꯅ ꯍꯥꯏꯈꯤꯕꯅꯦ ꯑꯩꯅ ꯗꯤꯇꯦꯛ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯅ ꯔꯥꯖꯣ ꯁꯔꯃꯒꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯃꯥ ꯁꯨꯞꯅꯃꯛꯀꯤ ꯄꯥꯝꯖꯗꯦ ꯃꯥ ꯌꯥꯖꯗꯦꯅ ꯁꯤꯒ ꯍꯥꯏꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯃꯥꯖꯁꯤ ꯆꯠꯅꯕꯤ ꯄꯊꯥꯞꯁꯦ ꯀꯥꯏꯅ ꯆꯠꯄꯗꯤ ꯃꯥꯁꯨ ꯄꯥꯝꯖꯗꯦꯅ ꯃꯁꯥꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯣ ꯕꯦꯗ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡꯗ ꯌꯥꯏꯅ ꯍꯥꯏꯖꯕ ꯈꯛꯇꯅꯤꯃꯛꯇꯤ ꯃꯗꯨꯒꯤ ꯆꯦꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯃꯣꯏ ꯆꯥꯏꯈꯥꯏꯔꯨꯔꯦꯅꯦ ꯔꯥꯖꯣ ꯑꯃꯨꯛ ꯂꯧꯁꯟꯈ꯭ꯔꯕ ꯑꯃꯨꯛ ꯂꯧꯁꯟꯈ꯭ꯔꯦ